Arambai News Guwahati the Maitelongi Pau Tabiri Singh Hen Handumaka the Chingangbam Susitrani Kurumjari. Hosinga Sigi Samlapa Mariba Pau Singh Lobirase. Ngasi Assamgi CM Himanta Biswa Sarmana Handaki Ichauna Maroina Sokhaliba Dima Hasau District Headquarter Haflong the Chatuna Ising Ichauma Dilay in Kabina Chinguna Sokhalapa Mapam Singh Yangsin Kre. Lambi Thong Amadi Atay Akai Toy Sing Su Semzin Bagi Tabak Yamna Tunamak Hauragani Hairi. Ngasi Assam ki Darong district ki manung chana Sipazharda yang na thorokpa truck amana control mangbadagi inkhalaklibe nupimacha ani yauna yamdrabada miyoi mangagi punsi mangkhre aduga kaya amana asoga pannangkhe laibak thiba thodok asi nupamacha amadi nupimacha sing asina ayuki morning walk chatlingaida thokhibane ahumna thodok thokpamda khudakta laikhide aduga anina hospital yobagi lambida laikhidabane Asumna Pibam Tina Soklaba Mui Ahum Guwahati Medical College and Hospital na Pukhalaki. Adubu driver de Togdok Tokpam Asidagi Nantoktuna Chain Kre Hairi. Guwahati ki Managnak na Sonapurgi Hatimurada Laiba Resort Amagi Mapu Amadi Actor Amasuriba George Bordoloi Ngarangning Thokavanumit Suicide Togduna Laikhitre. Guwahati ki matai wairapna Sonapurda dhaba amadi restaurant industry hangdoknariba singa sigi lamyan bani haiba yai George Bordoloi ningsing bayai ingising amaga chamapan marfugi matamda mahakna Assamda ihan hanboina dhaba hangdokhe hariba Sonapur gi resort asigi maning thangbada hoba upambi amada mahak thori yanduna leiramkhibane Magna Thamlamba Suicide Note Mahakpu Suicide Tonanaba Insiliba se Don Bosco University gi Vice Chancellor Father Stephen Mavellini Haina Mayek Singna Iramkhe. Report ki matungina wahang pahang chathanaba Stephen Mavellibu Sonapur Police na detain tawkhre. Panbayabadi Father asina mamangdagi hona University asigi lan tumkaya manghali haina akanba maral kya siraduna George Bordoloi amadi mahaki machanupagi mayokta FIR amasu pankibane asumna watho asida lan tumga mari leinaba chayetnaba ama leire haibasimade mayek sengli Ngarang athingba fawbada Assamgi chawgi phibam khazik hantharakre asumna kumsi chahigi ahanba isingi chaw amadi laining khaiba sida leikidabagi masing punna kunmanga sukre Barpeta Kasar Darang Dubri Dribugar Dima Hasau Hailakandi Hozai Karimganj amadi Morigaon na chingbada isingi chawna sokpagi masing lakh taruka lising yankai heli haina Assam State Disaster Management Authority na khangalakhe Khwaidagi sogliba si Nagaon district ne Nagaogi mathangda Kasar amadi Hozai mathang leire Haujiksu khungang lising amaga chatret sopna mapan isingna laksinduna leire amadi mahei marong hector lising marfuni thoiga chonga sopna ahum henba amangata thokre hairi Manipur Pumbadagi Tamthiraba Apswasi Pumlo Lokthokpiu Loinana Manipur Pumba Hill State Amoina Lokthokpiduna Chop Manaba Law and Order Thambiu Haina Sibsena Manipur State na Center da Taksilakre National Highway Anida illegal tax lauba amadi crime kaya tatana chathariba si yengsillaga athu matamda highway singda protection force thambiu haina ngasi babu parada leiba party office pangthokiba pawgi mipam amada phongdorakhi Hayeng May Kunmangadagi Hoduna, Nimit Marini Chupna, Ukrulda Pangtukadariba, Siroi Festival, Inglisingani Kunitogi Saruk Amoina, Hayeng Numidang Pangtukadariba, Fashion Soda Saruk Yananava, Sakhenbi Edlene Castellano, Asi Imfalda Tunglakre. Sakhenbi Asi Miss India Universe, Inglisingani Kun, Amadi Miss Universe, Inglisingani Kungi, third runner up Tarakibane. Manipur ki Ukhrul district tagi Tangkhul athlete nupi anina lagliba July 13 tagina kunmathoi fawba Maldives da pangthukadariba Miss Asia amadi Singapore natraga Indonesia da pangthukadariba Miss World inglisingani kunithoi da India gi oina represent tawragane Class 12 की परीक्षा थाख्रबे लैसी खुलगी सोलोन जाजो अमदी क्लास 12 परीक्षा थाख्रबे कासोम खुलेनगी सोलिमला जाजोबो मथंग सितना मिस एशिया अमदी मिस वर्ल्ड इंग्लिश इंगनी कुनिथोगी ओइना वांगबगी मतुंगिना तोगान तोगान बा कैटेगरी दा सीनियर वुमन मॉडल फिजिक दा सिलेक्शन फंगलखे हारिबा ट्रायल सिलेक्शन असी हौखिबा मे कुनिथोई हिमाचल प्रदेश दा पांगथोखिबने
ꯍꯧꯈꯤꯕ ꯃꯦ 13 ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯨꯡ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯇꯣꯛꯂꯒ ꯇꯨꯔꯦꯜꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯎꯈꯠꯂꯛꯄ ꯌꯥꯏꯔꯤꯄꯣꯛ ꯆꯪꯉꯝꯗꯥꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯣꯔꯤꯃꯌꯨꯝ ꯑꯕꯗꯨꯜꯂꯥ ꯆꯍꯤ 12ꯒꯤ ꯃꯤꯁꯤ ꯑꯁꯤ ꯗꯦꯜꯂꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁ꯭ꯇꯨꯗꯦꯟꯠꯁ ꯅ꯭ꯌꯨ ꯗꯦꯜꯂꯤꯅ ꯌꯥꯝꯅꯃꯛ ꯀꯟꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯃꯤꯍꯥꯠ ꯑꯁꯤꯕꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯁꯤꯕꯨ ꯍꯛꯆꯤꯟꯅ ꯂꯧꯏ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯃꯇꯨꯡꯏꯟꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ BM ꯔꯐꯤꯖꯨꯗꯤꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯁꯩꯁꯛꯄ ꯁꯨꯔꯦꯟ ꯌꯨꯝꯅꯥꯝꯒꯤ ꯑꯅꯥ ꯂꯥꯌꯦꯡꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMGꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯂꯨꯄꯥ 10,000 ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯄ꯭ꯔꯦꯁꯤꯗꯦꯟꯠ L ꯀꯨꯟꯖꯦꯁꯣꯔ ꯁꯔꯃꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯑꯖꯤꯠ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯖꯤꯔꯤꯕꯥꯝꯗ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯇꯨꯡꯏꯟꯅ ILP ꯄꯥꯁ ꯏꯁꯨ ꯇꯧꯔꯤ ꯍꯥꯏꯅ ꯗꯦꯕꯦꯟ ꯀꯤꯁꯣꯔ OC ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯂꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯥꯎꯟꯇꯔ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯑꯁꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕ ꯃꯔꯝꯅ ꯃꯊꯧ ꯇꯧꯗꯕꯅꯤ ꯖꯤꯔꯤꯕꯥꯝ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄ ꯇ꯭ꯔꯦꯟ ꯑꯁꯤ ꯗꯦꯜꯂꯤ ꯁꯔꯚꯤꯁ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯦꯟ ꯂꯥꯛꯀꯗꯕ ꯂꯩꯔꯕꯗꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯒ ꯇꯥꯟꯅꯔꯒ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯊꯥꯗꯨꯅ ꯖꯤꯔꯤꯕꯥꯝꯒꯤ ꯐꯣꯔꯦꯅꯔ ꯆꯦꯛ ꯄꯣꯁꯠꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯥꯎꯟꯇꯔꯗꯒꯤ ꯄꯥꯁ ꯀꯛꯍꯜꯂꯒ ꯍꯥꯟꯅꯗꯒꯤ ꯂꯥꯛꯂꯤ ꯍꯥꯏꯅ OC ꯑꯁꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯁꯨꯛ ꯀꯨꯏꯅ ꯄꯦꯁꯦꯟꯖꯔ ꯇ꯭ꯔꯦꯟ ꯖꯤꯔꯤꯕꯥꯝꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯑꯁꯤꯗ ꯀꯔꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯗꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯂꯕ ꯄꯦꯁꯦꯟꯖꯔꯁꯤꯡ ꯀꯤꯂꯣꯃꯤꯇꯔ ꯃꯈꯥꯏꯃꯨꯛ ꯑꯣꯏꯒꯗꯕ ꯆꯥꯡꯗ ꯈꯣꯡꯅ ꯆꯠꯂꯒ ꯄꯥꯁ ꯀꯛꯍꯟꯕ ꯍꯥꯏꯕꯁꯤ ꯃꯇꯝꯒ ꯆꯨꯅꯗ꯭ꯔꯕ ꯋꯥꯍꯪ ꯑꯃꯗꯤ ꯑꯣꯏꯔꯤ ꯍꯥꯏꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ILP ꯀꯥꯎꯟꯇꯔ ꯌꯦꯡꯁꯤꯟꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤ ꯂꯣꯏꯅꯅ ꯀꯥꯎꯟꯇꯔꯁꯤꯡ ꯑꯁꯤꯗ ꯑꯃꯗꯤ ꯄꯦꯁꯦꯟꯖꯔ ꯄꯨꯔꯒ ꯂꯥꯛꯂꯤꯕ ꯇ꯭ꯔꯦꯟ ꯗꯕꯥꯁꯤꯡ ꯑꯗꯨꯗ ꯃꯤꯇꯩ ꯃꯌꯦꯛꯅ ꯊꯥꯕ ꯑꯗꯨꯁꯨ ꯑꯃꯠꯇ ꯎꯗꯦ ꯍꯥꯏꯔꯨꯔꯒꯗꯤ BJP ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ N ꯕꯤꯔꯦꯟ ꯁꯤꯡꯅ ꯏꯝꯐꯥꯜ ꯃꯌꯣꯜ ꯈꯛꯇꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯀꯌꯥ ꯂꯩꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯖꯤꯔꯤꯕꯥꯝꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ILP ꯀꯥꯎꯟꯇꯔ ꯍꯥꯡꯍꯟꯗꯨꯅ ꯅꯤꯡꯊꯤꯅ ꯃꯊꯧ ꯇꯧꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ngasi Nagaland Police na passenger amadi pochei puba gari singdagi tax lauramba Nation K gi kadar ani Dimapur gi Burma camp manaktagi phakre Dimapur gi CID crime branch unit na pharaba miyoi ani asidagi kusukulai tinatana tax lobdasnaba casebook ani amadi bolero gari amasu phagat pangamkhi Assam da ising ichaw amadi leibak ningkhaibana maram oiraga Mizoram da nomagi tangaifadana changba polam sing supply taunanabagi lambi tatkhipadagi Tripura gi khuthangda Bangladesh dagi pushilaknaba Mizoram lengakna kanna hotnari Nakalamaram da thau phangnadabadagi state administration na two-wheeler amadi light motor vehicle sing na thau leibada athingba thamkhre two-wheeler gi oina liter 5 aduga LMV gi oina liter 10 gi limit thamkhre ngasi Japan khongchita lariba lebaga sigi Prime Minister Narendra Modi na quadrilateral security dialogue quad meet ta US President Joe Biden amadi Australia gi nowna wasak laukraba Prime Minister Anthony Albanese ki mang thana chatpagi photo ama social media da viral oirakre Union Minister Smriti Irani amadi Railway Minister Ashwini Vaishnav na photo asigi matakta thagatpasu phongdorakhi Panbayai informal strategic forum asida yauribasi India, US, Japan amadi Australia ne Kutub Minar gi complex lariba Hindu gi laising puja taunanabagi ayaba pibinaba haizarakiba petitioner gi hearing chatharaduna Delhi court amana phongdorakhibada karigumba makhalamata gi puja tauduna laising asina chahi chanipan hingduna lakli maramaduna laising asi hanagumna adumak hingkisanu hairakre Kutubinar complex ki construction asida Hindu amadi Jain gi lai singi murti sinarabasu lai puja tauba amuk hawanba yaroi hainasu Archaeological Survey of India na hairakhi
Mathang chayolagi hogadoriba Brihan Mumbai Electric Supply and Transport Bus Thoba Ahanba Nupi Mumbai gi Lakshmi Yadav chahi nipuni thoina oiragane. Transport asina linkhat khiba habadi Inglisingamaga chamapan kuntaruk ki matung puari da ihan hanboina bus ki driver oina amadi conductor oina nupi amabu hapkadoribane. Haujiksu bus singasi thonanabagi damak yamdrabada nupi driver ani yamnamak kanna train taurisu haire. Masabu yengzabada sa malhaningba Japanese miyoy amagi manglan mangphaunakre. Mahaki khwaidagi anauba photo Twitter da thadorakhibadu ubada mayam ngaknakhi. Mahaki saktamadu yengbada hui natte haiba kanamatana ngamloi. Tobugide lupa lakh tarani thoi changna huigi saktam malhanaba mahakna hotnakhi. Aroiba dangasigi tentakpa maroiba pau khara. Assamda anova National Educational Policy Rules NEP yamna thunamak UG amadi PG semester singi oina chatnaragani haire. Lamjingba finance na miyamgi sen phamsing matlaga chain khibagi mayokta Manipur High Court ta case palakre. Pending oiduna leriba ROW application pumba approved toba India gi manungda ihan hanba state Manipur na oikre. Naga issue santanya na bagi damak pukhalakpa solution khudimak yamnamak cheksina amadi lumna examine tawgudabani haina NPF na hairakle. Awang nungpok dai singi chawgi awaba mayok nariba singi oina Jio gi mathangda Airtel na so unlimited calls amadi data benefits piragani lauthokre. Jammu Kashmir gi police officer ama ngasi Srinagar da militant singna landarak padagi laikhidre mahaki machanupi su asoga panangkhe. EV singda habadi electric vehicle singda yauriba battery singasi defect leibadagi mai haurakpani haina DRDO nangasi haikre. Lengakna manufacturer singdagi masigi matangda maram piraknabasu khangankre. Punjab ki CM Bhagwant Manna ngasi state asigi health minister Vijay Singlabo state cabinet tagi lokthokibasi corruption gi maral dagi ni hairakle. Masigi matung Vijay Singla police na phajinkre. Khadi Commission gi Hanigi Chief Binay Kumar Saxena bo Delhi gi Anoba Lieutenant Governor oina khankre. Malemda maming leraba pop star Justin Bieber lagliba October 31 Jawaharlal Nehru Stadium New Delhi da performance piragane. Chinese na landarakpa thoklabadi Taiwan bu ngakani haina US President Joe Biden na achetpa thajaba pikre. Economic crisis thogliba Sri Lanka da thaugi mamal handakna khwaidagi tangkre. Petrol liter da lupa chamri ga kun yokre aduga diesel na lupa chamri yore haire. Tokyo da Prime Minister Narendra Modi na US President amadi Australian counterpart ka phaminakre. Myanmar gi samudra mapan da Rohingya refugees sing tongba hi amal lupadagi Malaysia chatnanaba honaba Rohingya 33 sikre kayamana thiba phangdre. WHO na monkeypox asi laksin bangambagi phibamda lakle hairakhibaga loinana miyoibadagi miyoibada sandokpa lebhanbagi mathau tare su hairakhi. Amadi Russia gi foreign minister S Lavrov na ngasi haikibada Moscow na nongchupka mari amuk thamnanaba hotnagani loinana hojiki oina de China ga karamba mari thamgadage haibagi matangdana he na mideng thammi hairakre. Ngasi di Arambai News Guwahati da Maithilon gi pau sandok chaba matang solution jabaga loinana tabiriba singbo amkaso hanna khurumjari.